Hello, kana leirige? Kana leibirige? Ngahak kꯩꯅꯣꯗ ꯇꯧꯔꯦ ꯃ꯭ꯌꯨꯠꯇ ꯊꯝꯃꯨꯔꯦ ꯑꯒꯨ ꯂꯥꯛꯑꯝꯃꯦ ꯀꯁꯥꯔ ꯅꯥꯎꯕ ꯂꯥꯛꯑꯝꯃꯦ ꯑꯟꯖꯂꯤ ꯁ꯭ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯩ ꯉꯍꯥꯛꯇꯪ ꯀꯩꯅꯣꯗ ꯁꯥꯏꯂꯦꯟ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯉꯍꯥꯛꯇꯪ ꯁꯣꯝꯗ ꯊꯣꯛꯎꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯏꯂꯦꯟ ꯑꯣꯏꯗꯣꯏꯔꯣ ꯑꯣꯏꯍꯟꯒꯦ ꯇꯧꯕ ꯋꯥ ꯉꯥꯡꯉꯦ ꯄ꯭ꯔꯤꯌꯥꯡꯀꯥ ꯄ꯭ꯔꯤꯌꯥꯡꯀꯥ ꯆꯥꯛ ꯆꯥꯔꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯄ꯭ꯔꯤꯌꯥꯡꯀꯥ ꯌꯨꯇꯨꯕꯇ ꯑꯝꯇ ꯌꯦꯡꯉꯣ ꯑꯦꯜꯕꯤꯒꯤ ꯃꯦꯂꯥ ꯀꯥꯔꯤꯅꯤ ꯑꯉꯥꯡꯕꯩ ꯑꯉꯥꯡꯕ ꯉꯥꯛꯇ ꯑꯗꯨꯒꯗꯤ ꯃꯦꯂꯥ ꯃꯔꯛꯇ ꯑꯩꯁꯨ ꯑꯝꯇ ꯌꯥꯎꯍꯧꯒꯦꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯪ ꯁ꯭ꯌꯥꯝꯁꯤ ꯆꯠꯈ꯭ꯔꯕꯣ ꯂꯥꯏꯚ ꯊꯥꯔꯒ ꯇꯨꯝꯃꯕꯣ ꯍꯥꯏ ꯇꯨꯝꯗ꯭ꯔꯤ ꯑꯣ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯇꯟ ꯍꯧꯒꯦ ꯇꯧꯔꯝꯃꯒ ꯆꯥꯛ ꯈꯔ ꯂꯩꯕꯀꯣ ꯇꯟ ꯍꯧꯒꯦ ꯇꯧꯔꯝꯃꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯅꯤꯅ ꯑꯗꯨꯝ ꯆꯥꯛꯇꯣ ꯊꯣꯡꯉꯦ ꯑꯗꯨꯒ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯒ ꯑꯉꯧꯕ ꯑꯃ ꯇꯧꯔ ꯆꯥꯁꯤꯜꯂꯦ ꯇꯨꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯗꯦ ꯑꯉꯥꯡꯅꯦ ꯃꯃꯤꯠꯀ ꯂꯣꯏ ꯁꯤꯡꯉ ꯂꯩ ꯄꯄꯥꯗ ꯆꯪꯈ꯭ꯔꯣ ꯑꯗꯨꯒꯗꯤ ꯅꯨꯄꯥꯗꯣ ꯇꯨꯝꯈ꯭ꯔꯕꯣ ꯀꯅꯥꯅꯣ ꯊꯣꯡꯒꯦ ꯀꯅꯥꯅꯣ ꯊꯣꯡꯒꯦ ꯅꯪ ꯔꯨꯇꯤꯟ ꯍꯥꯞꯄꯝꯃꯕ ꯍꯥꯞꯄꯨꯅꯨ ꯇꯨꯝꯗꯕꯅꯤ ꯑꯝꯇ ꯄ꯭ꯔꯤꯌꯥꯡꯀꯥ ꯉꯁꯤ ꯁꯥꯕ꯭ꯔꯣ ꯈꯔ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯔꯥꯡꯗꯤ ꯁꯤꯗꯩꯁꯤꯗ ꯅꯣꯡ ꯈꯔ ꯇꯥꯏꯅꯦ ꯁꯣꯟ ꯃꯥꯏꯒꯩꯗꯗꯤ ꯑꯩꯅꯅꯦ ꯂꯥꯏꯐꯁꯦ ꯁꯥꯏꯂꯦꯟ ꯊꯥꯒꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯩꯅ ꯋꯥ ꯉꯥꯡꯗꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯅꯝꯃ ꯑꯩꯅ ꯆꯥꯛꯈꯨꯝ ꯂꯣꯝ ꯆꯠꯂꯨꯔꯦꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯑ ꯃꯦꯁꯦꯖ ꯃꯌꯥꯝ ꯏꯅ ꯂꯩꯔꯝꯕꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯗ ꯉꯥꯡꯉꯛꯏꯕ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯗꯕꯤꯗ ꯊꯥꯗꯦꯕ ꯑꯩꯉꯣꯟꯗ ꯀꯩꯅꯣꯝꯇ ꯇꯧꯔꯛꯎꯅꯦ ꯅꯪꯒꯤꯗꯣ ꯑꯝꯇ ꯀꯅꯦꯛ ꯇꯧꯔꯛꯎꯅꯦ ꯅꯍꯥꯟꯗꯒꯤ ꯅꯣꯡ ꯆꯨꯏ ꯁꯤꯒ ꯆꯨꯗꯨꯅ ꯁꯥꯕ ꯋꯥꯠꯂꯤ ꯈꯔ ꯍꯣꯏ ꯑꯗꯨꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯀꯤꯖꯔꯨꯔꯦꯍꯦ ꯉꯔꯥꯡ ꯅꯠꯇꯦ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤꯗꯣ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯍꯥꯏꯋꯦ ꯁꯥꯕꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗꯨꯒꯅꯦ ꯎꯐꯨꯜꯗꯨꯁꯨ ꯌꯥꯎꯅ ꯍꯣꯡꯒꯠꯂꯛꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯄꯨꯡꯃꯝ ꯃꯝꯕꯤꯅꯦ ꯍꯥꯏꯁꯤꯅꯦ
ꯑꯀꯤꯕ ꯑꯃ ꯐꯪꯉꯤ ꯊꯥꯔꯕ ꯆꯦ ꯃꯣꯃꯤ for like dance shoes thank you ꯆꯦ ꯑꯣ ꯆꯦ ꯑꯩꯅꯅꯦ ꯍꯦꯜꯋꯤꯁꯦ ꯃꯤ ꯃꯌꯥꯝ ꯊꯥꯏꯌꯦꯅ ꯁꯥꯏꯂꯦꯟ ꯊꯥꯒꯦꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯟꯖꯂꯤ ꯍꯣꯏ ꯀꯆꯥ ꯅꯥꯎꯕ ꯍꯣꯏ ꯅꯪꯒꯤꯗꯤ ꯊꯣꯛꯂꯛ ꯑꯩꯉꯣꯟꯗ ꯂꯣꯏ ꯍꯨꯝꯖꯤꯜꯂꯛꯑꯝꯃꯦꯕ ꯑꯒꯨ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯝꯃꯝꯃꯦ ꯑꯗꯨ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯎꯕꯗ ꯑꯃꯨꯛ ꯇꯟꯗꯅ ꯋꯥ ꯉꯥꯡꯉꯩꯅꯤ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯛ ꯆꯥꯔꯕꯣ ꯀꯆꯥ ꯅꯥꯎꯕ ꯂꯥꯛꯑꯦꯗꯣ ꯁꯨꯁꯃꯤꯇꯥꯗꯤ ꯌꯥꯝ ꯀꯣꯏꯊꯔꯦꯀꯣ ꯍꯥꯏ ꯀꯥꯏ ꯀꯣꯏꯔꯤꯕ ꯀꯣꯏꯔꯁꯤ ꯂꯥꯛꯑꯣ ꯄꯨꯟꯅ ꯀꯣꯏꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗ ꯀꯣꯏꯊꯩꯅꯣ ꯍꯥꯏꯔꯣ ꯅꯥꯎꯕ ꯀꯣꯃꯦꯟ ꯊꯅꯝꯃꯨ ꯌꯦꯡꯉꯗꯤ ꯑꯩꯁꯨ ꯍꯜꯂꯛꯅꯕ ꯀꯆꯥ ꯅꯥꯎꯕꯅ ꯅꯦꯛꯁ ꯃꯟ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ ꯅꯥꯎꯕ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯗ ꯑꯩꯒꯤ ꯃꯤꯁꯦ ꯑꯃꯨꯛꯀ ꯃꯥꯡꯈ꯭ꯔꯦ ꯃꯤ ꯑꯃꯈꯛꯇ ꯉꯥꯏꯈ꯭ꯔꯦꯗꯣ ꯑꯗꯨ ꯃꯤ ꯑꯃꯈꯛꯇ ꯉꯥꯏꯔꯁꯨꯅꯦ ꯑꯁꯨꯝ ꯂꯩꯗꯤ ꯂꯩꯕꯅꯦꯕ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯋꯦ ꯃꯤꯒꯤꯗꯅ ꯌꯥꯝꯅ ꯎꯠꯂꯦ ꯑꯩꯉꯣꯟꯗꯅ ꯂꯩꯔꯁꯨ ꯂꯩꯇꯦꯅ ꯎꯠꯂꯦ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯅꯥꯎꯕ ꯍꯥꯏ ꯆꯦꯃꯤ ꯌꯨꯇꯨꯕꯇ ꯂꯥꯏꯐꯀꯤ ꯃꯦꯂꯥꯗꯣ ꯎꯔꯛꯄ꯭ꯔꯣ ꯅꯪ ꯂꯥꯛꯄꯗ ꯑꯉꯥꯡꯕꯩ ꯑꯉꯥꯡꯕ ꯉꯥꯛꯇꯗꯣ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯍꯥꯏꯔꯦ ꯅꯥꯎꯕꯗ ꯀꯩꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯥꯎꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯂꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯅꯥꯎꯕ ꯅꯪ ꯍꯥꯏꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯅꯣꯏꯗꯤ ꯂꯣꯏꯅ ꯃꯔꯦꯒꯤꯅꯤꯅ ꯋꯥꯔꯤ ꯁꯥꯕ ꯏꯀꯥꯏꯌꯦ ꯀꯩ ꯍꯥꯏꯅꯣ ꯅꯥꯎꯕ ꯀꯩ ꯍꯥꯏꯅꯣ ꯃꯥꯔꯦꯒꯤ ꯍꯥꯏꯗꯤ ꯈꯪꯗ꯭ꯔꯦ ꯃꯦꯌꯔꯒꯤ ꯎꯝꯍꯨꯝ ꯃꯔꯤꯒꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯥꯎꯕ ꯑꯝꯇ ꯍꯥꯏꯔꯛꯎꯕ ꯄ꯭ꯂꯤꯖ ꯔꯃꯥꯅ ꯔꯦꯗꯤ ꯍꯥꯏ ꯑꯣꯜ ꯍꯥꯎ ꯑꯥꯔ ꯌꯨ ꯔꯃꯥꯅ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ ꯑꯥꯏ ꯑꯦꯝ ꯒꯨꯗ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯦꯜꯕꯤ ꯃꯦꯂꯥꯏ ꯆꯦ ꯑꯦꯜꯕꯤ ꯃꯦꯂꯥ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯤ ꯃꯦꯂꯥ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯎꯔꯛꯏꯅꯤ ꯑꯩꯗꯤ ꯉꯁꯤ ꯑꯣꯟꯊꯣꯛꯄ ꯋꯥꯔꯤ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯒ ꯔꯃꯅ ꯍꯥꯏ ꯃꯣꯃꯤꯇꯥ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯔꯦꯗꯤ Ramana, how are you, Momita? मोमिता रेडी सपोर्ट मी है अच्छा रेडी आप मोमिता वाई के साथ आप ज्वाइन नहीं किया आपके पास ब्लू है ज्वाइन कीजिए अभी मोमिता वाई आपको रिटर्न करेगा कल कर देगा रिटर्न आप कर दो I am okay what about you ready ꯅꯥꯎꯕ ꯅꯪ ꯍꯥꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯃꯊꯛꯀꯤꯗꯣ ꯑꯝꯇ ꯍꯥꯏꯔꯛꯎꯕ ꯑꯝꯇꯒ ꯍꯟꯅ ꯍꯥꯏꯕꯤꯔꯛꯎꯕ ꯄ꯭ꯂꯤꯖ ꯃꯁꯤ ꯅꯤꯄꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯗꯥꯏꯒꯤꯅꯣ 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 ꯍꯥꯏꯅ ꯍꯪꯗꯣꯏꯅꯤ
ꯀꯁꯥ ꯅꯥꯎꯕꯅ ꯀꯩꯁꯨ ꯍꯥꯏꯗꯦ KMC ꯃꯌꯥꯝ ꯍꯥꯏ ꯑꯩꯈꯣꯏ ꯍꯋꯥꯏ ꯆꯥꯏ ꯍꯋꯥꯏ ꯓꯨꯜ ꯑꯗꯨꯒ ꯑꯂꯨ ꯉꯧꯕ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯑꯃꯒ ꯈꯥꯃꯦꯟ ꯇꯥꯎꯔꯒ ꯆꯥꯔꯦ अदुगा रमना आई एम गुड है रमना क्या खाया आपने रमना से हैदराबाद की ने मान हिंदी खंगदे ऐसे हाइजलिनी जे मम्मी you are from नाउबा मोमिता इसे तम्मिको आई हाय के मोमिता की एलबी दे सकनवा रमना सपोर्ट डन मोमिता है चे निपान अंदर सब तौराए रमना एक कमेंट छोड़ दो वीडियो पे रमना प्लीज डू लाइक Ramana, please hit the like button also. Kayaknya pung baru dah Doraemon ka hai sibo. Tayo na rin yung aking. Hoy na ba hayang pati na sakta siya. Siya, nang matamhong do pro. Nangi matamdo dum na tra. Ga nawa na oinam khang na ro noi hai. Nawa na nga oinam ay chi susilara. Nang na labor nangga. Ready, thank you so much. रेडी ने वेलकम है रेडी आपने डिनर कर लिया नावना मांग रहे एलबी का लाखिद्रे है मा चे सुशीला दरो सुशीला ओय नाम दो संडे संडे थे एक लाख पनी ने चे रोबिता कुइरे थेंगनदबा रमना you are from मोमिता है I am from Hyderabad है Jota, I am from Assam and you ready है कहीं चे मोमिता हैदराबाद में रोले ready tinwai kayano che tinwai नावना ꯑꯩꯁꯨ ꯅꯣꯏꯗꯧꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯏꯔꯦ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯍꯥꯏ ꯀꯣꯏꯒꯗꯅꯤ ꯅꯥꯎꯕ ꯅꯥꯎꯕ ꯅꯪ ꯀꯩꯅꯣꯗ ꯂꯩꯕ꯭ꯔꯥ ꯗꯦꯜꯂꯤ ꯂꯩꯕ꯭ꯔꯥ ꯑꯣ ꯑꯩꯈꯣꯏꯗꯤ ꯀꯣꯏꯖꯗ꯭ꯔꯤꯗ ꯍꯟꯗꯛ ꯑꯍꯥꯟꯕ ꯊꯣꯛꯂꯛꯏꯅꯤ ꯀꯥꯏꯗꯁꯨ ꯀꯣꯏꯖꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯄ꯭रिꯌꯥꯡꯀꯥꯗꯨ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯟꯅ ꯀꯣꯃꯦꯟ ꯏꯔꯛꯇ꯭ꯔꯕ ꯈꯪꯗꯦꯕ Ramana, yes, I am from Hyderabad working software. Ramana, yes, I have. I had. अच्छा तिनवा हाइदी चक चारबा हाइबको Ramana, are you studying or working? Hi. Oh, ready. Which curry? Hi. Ramana, curry. Egg curry. Okay. Timunta, wow, yummy, ready. Hai. Kasana wana Hyderabad Ramuji Haitik Koirurabo Hai. Chimomita na wana Ramuji Haitik Koiruraba Hai Hyderabad.
Ramanana, yes, dear. Hai. Ramanana, either you. Hai. ꯑꯗꯨꯒ ꯆꯦ ꯍꯥꯏꯗ꯭ꯔꯕꯥꯠꯀꯤ ꯃꯤꯁꯤ ꯍꯤꯟꯗꯤ ꯈꯪꯗꯕ꯭ꯔꯥꯕ? ꯀꯣꯏꯔꯨꯔꯦ ꯅꯥꯎꯕ ꯍꯥꯏ ꯑꯗꯨꯒ ꯈꯪꯕꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯁꯤ ꯅꯨꯄꯥꯅ ꯂꯥꯛꯄ ꯈꯨꯗꯤꯡ ꯃꯥ ꯍꯤꯟꯗꯤ ꯈꯪꯗꯦꯅ ꯍꯥꯏꯕꯅꯤ ꯅꯥꯎꯕꯅ ꯈꯪꯕꯅꯤ ꯃꯣꯏ ꯈꯪꯕꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯩꯒꯁꯨ ꯃꯤ ꯑꯃꯅꯤ ꯂꯩꯅꯩꯌꯦꯕ ꯂꯩꯃꯤꯟꯅꯩꯌꯦꯕ ꯃꯟꯄꯁꯟ ꯐꯪꯗ꯭ꯔꯕ ꯅꯪꯒꯤ ꯐꯪꯉꯛꯇ꯭ꯔꯕ ꯍꯥꯏ ꯍꯥꯏꯔꯣ ꯑꯝꯇ ꯍꯥꯏ ꯍꯥꯏꯌꯣ ꯍꯥꯏ ꯍꯥꯏ ꯃꯌꯥꯝ Ramanana number it's my WhatsApp friends happy to have friendship Ramana don't give your number like this now many of fraud na so don't give like this yeah LB kasana wana madrasi mi pang na yam ing mane hai yam sing mane ro pang na yam ing mane hai sing mane ro ing mane ra nawa sing mane ba ko duni singni mo yamna aduga chonta hello ready don't share your number on LV yes Ramana she Jeb the hi hero hi hi ꯑꯩꯈꯣꯏꯒꯤꯗꯤ ꯃꯤ ꯑꯆꯧꯕ ꯃꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯂꯥꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔꯕꯣ ꯁ꯭ꯌꯥꯝ ꯑꯣꯏꯗꯣꯔꯦ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯨꯡꯗꯥꯡꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯣꯁꯦ ꯔꯦꯛꯖꯤ ꯊꯣꯛ ꯑꯧꯗ꯭ꯔꯦ ꯔꯦꯛꯖꯤ ꯊꯣꯛ ꯀꯩ ꯃꯔꯣꯜꯅꯣꯁꯦ ꯑꯗꯨꯒ ꯆꯦꯃꯣꯃꯤꯇꯥꯅ ꯍꯥꯏ ꯁ꯭ꯌꯥꯝ ꯍꯥꯏ ꯑꯗꯨꯒ ꯆꯦꯃꯣꯃꯤꯇꯥꯅ ꯁ꯭ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥ ꯍꯦꯜꯂꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯥꯎꯕꯅ ꯃꯣꯃꯤꯇꯥ ꯍꯥꯏꯗ꯭ꯔꯕꯥꯠꯇꯗꯤ ꯍꯧꯖꯤꯛ ꯑꯣꯂꯥꯡꯕ ꯂꯣꯏꯔꯝꯃꯅꯤ ꯍꯥꯏ ꯑꯣꯂꯥꯡꯕ ꯍꯧꯔꯕ ꯆꯦ ꯔꯃꯅꯥꯅ ꯑꯣꯀꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯁ꯭ꯌꯥꯝꯅ ꯉꯥꯅꯨ ꯍꯥꯏ ꯉꯥꯅꯨ ꯍꯥꯎꯕ꯭ꯔꯣ ꯁ꯭ꯌꯥꯝ ꯑꯗꯨꯒ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣ ꯖꯦꯟ ꯑꯣꯏꯔꯝꯗ꯭ꯔꯕꯣ ꯉꯥꯅꯨ ꯑꯣꯏꯔꯝꯃꯕꯣ ꯅꯥꯎꯕꯅ ꯑꯩ 2011ꯗ ꯂꯩꯔꯝꯃꯤ ꯍꯥꯏ ꯍꯥꯏꯗ꯭ꯔꯕꯥꯠꯁꯦ ꯌꯥꯝꯅ ꯅꯥꯟꯗꯤ ꯅꯥꯜꯂꯤ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯃꯆꯥ ꯁꯦ ꯄꯤꯔꯣ ꯀꯩꯅꯣ ꯅꯪꯕꯨ ꯄꯥꯏꯗꯣ 5 minutes kind I am happy to have nice Assam girl hi she is not girl she is married woman Ramana Reddy friend hai Assam girlfriend ꯂꯨꯡꯒꯤ ꯁꯦꯠꯄ ꯉꯥꯛꯇꯅꯤ ꯍꯥꯏ ꯍꯣꯏꯅꯦ ꯂꯨꯡꯒꯤ ꯁꯦꯠꯂꯒ ꯃꯣꯏ ꯊꯥꯡ ꯀꯣꯟꯇꯛ ꯇꯧꯕꯗꯣ
ꯃꯤꯗꯤ ꯐꯩ ꯍꯥꯏꯕꯅꯦ ꯑꯗꯣ ꯂꯝ ꯍꯦꯜꯂꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯋꯦꯅ ꯍꯥꯏꯕꯅꯦ ꯆꯦ ꯃꯣꯃꯤ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛꯀ ꯆꯥꯕ ꯁꯪꯉꯕꯣ ꯅꯪꯕꯨ ꯅꯥꯎꯕꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ Ramana don't know language. Okay, Ramana. You can learn from Google. You can translate from Google. It's Manipuri language. Krishna, ay lae, mama. Hi. Welcome, welcome. Elvis, ipasu fange, ichasu fange, isusu fange. Pare, pare. ꯑꯗꯨꯒ ꯆꯦꯃꯤꯇꯥꯅ ꯍꯣꯏ ꯅꯥꯎꯕ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯌꯦ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯑꯝꯇ ꯇꯧꯁꯟꯕꯤꯌꯣ ꯁ꯭ꯌꯥꯝꯁꯨ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯑꯝꯇꯪ ꯈꯤꯇꯪ ꯇꯧꯁꯟꯕꯤꯌꯨ ꯔꯃꯅꯥ ꯄ꯭ꯂꯤꯖ ꯗꯨ ꯂꯥꯏꯛ ꯆꯤꯃꯣꯃꯤꯅ ꯍꯣꯏ ꯅꯥꯎꯕ ꯌꯥꯝꯅ ꯁꯥꯏ ꯍꯥꯏ ꯑꯗꯨꯒ ꯆꯥꯔꯦ ꯍꯥꯏ दाल सब्जी खा रहे खाऊ रहे कृष्णा तौरबने ममा हाय थैंक यू क्रिस्टी के हिंजांग चारी नो ꯅꯥꯎꯕꯅ ꯃꯣꯃꯤꯇꯥ ꯑꯦꯟ ꯁꯨꯁꯃꯤꯇꯥ ꯅꯣꯏ ꯑꯅꯤꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯕ ꯈꯔ ꯇꯧꯕꯤꯔꯣ ꯍꯥꯏꯌꯣ ꯇꯧꯍꯟꯕꯤꯔꯣ ꯈꯔ ꯍꯥꯏ ꯑꯣꯀꯦ ꯄ꯭ꯂꯤꯖ ꯁꯤꯗꯒꯤ ꯀꯁꯥ ꯅꯥꯎꯕ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯝꯇꯪ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯒꯦꯔꯥ ꯁ꯭ꯌꯥꯝꯗꯤ ꯆꯠꯈ꯭ꯔꯕ ꯑꯝꯇ ꯇꯧꯕꯤꯌꯨꯅꯦ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯆꯤꯆꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯅꯦ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯦꯒꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯃꯥ ꯍꯥꯏ ꯑꯗꯨꯒ ꯆꯦꯃꯤꯇꯥꯅ ꯍꯣꯏ ꯅꯥꯎꯕ ꯍꯥꯏ ꯑꯗꯨꯒ इफ्तिकार मैजिक हाय बा हेलो हेलो इफ्तिकार आप लड़की हो क्या चेमꯤꯇꯥꯅ क्रिस मैगी हाउब्रो हाय क्रिस्ꯇ ब्लू ꯄꯤꯔꯛꯀꯦꯀꯣ ꯀꯁꯥꯅ ꯍꯧꯕꯁꯦ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯅꯥꯎꯕ ꯆꯤꯆꯦꯒꯤꯗꯗꯤ ꯇꯧꯕꯤꯔꯕꯣ ꯆꯤꯆꯦꯒꯤꯗꯁꯨ ꯇꯧꯁꯟꯕꯤꯌꯣ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ब्लू पीरबनीना कꯩꯅꯣꯗ क्रिस्ता ꯑꯗꯨꯒ ꯅꯥꯎꯕꯅ ओके ꯑꯩ ꯇꯨꯝꯅꯤꯡꯉꯦ कई ꯍꯥꯏꯅꯣꯗ ꯍꯥꯏꯒꯦ ओके ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯍꯌꯦꯡ ꯄꯤꯇꯤ ꯆꯠꯇꯣꯏꯅꯤ ꯕꯥꯏ ꯕꯥꯏ ꯀꯣꯟꯅ ꯑꯃꯨꯛ ꯐꯪꯅꯁꯤ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯃꯌꯥꯝ ओके गुड नाइट कृष्णा ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯃꯦꯒꯤꯗꯣ ꯑꯗꯨꯒ ꯀ꯭रिꯁ ꯖꯦꯟ ꯊꯣꯡꯕ ꯆꯥꯍꯧꯗ꯭ꯔꯕꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯀ꯭रिꯁꯇ ꯕ꯭ꯂू ꯄꯤꯈ꯭ꯔꯕꯅꯤꯀꯣ ꯀ꯭रिꯁ ꯅꯪ ꯀꯩꯅꯣꯝꯇꯪ ꯇꯥꯏꯞ ꯇꯧꯔꯛꯎꯅꯦ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯥꯏꯞ ꯇꯧꯔꯛꯎꯅꯦ ꯅꯥꯎꯕꯗ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯃꯅꯥ ओके ꯍꯥꯏ
ꯑꯗꯨꯒ ꯌꯥꯝꯅ ꯏꯁꯩ ꯁꯛꯁꯦ ꯆꯦ ꯍꯥꯏꯌꯦ ꯔꯃꯅꯥ ꯆꯦꯆꯦꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯒ ꯆꯦꯆꯦꯒꯤ ꯔꯃꯅꯥ ꯁꯣꯔꯤ ꯁ꯭ꯌꯥꯝꯗ ꯍꯥꯏꯕ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤꯅ ꯏꯁꯩ ꯁꯛꯄꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗꯗꯤ ꯂꯩꯌꯦ ꯅꯣꯡꯃ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯩꯈꯣꯏꯁꯨ ꯀꯣ ꯑꯗꯨꯝ अदुगा इफ्तिकार मैजिक ने हैप्पी बिहू इफ्तिकार थैंक यू सो मच आप मेरे एलबी पे आने के लिए चैनल को भी सपोर्ट कर दो और एक लाइक भी कर दो इफ्तिकार प्लीज एक लाइक कर दो हैप्पी बिहू आपने क्या क्या खाया बिहू में चुममिताना गुड नाइट नाउबा है कृष्ण चारे है ꯑꯗꯨꯒ ꯆꯣꯡꯇꯥꯅ ꯀ꯭ꯔꯤꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯀ꯭ꯔꯤꯁ ꯍꯥꯏꯅ ꯀ꯭ꯔꯤꯁꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯣ ꯇꯧꯈ꯭ꯔꯦ ꯃꯃꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯣ ꯅꯥꯎꯕ ꯂꯩꯔꯤꯕꯣ ꯀ꯭ꯔꯤꯁꯅ ꯅꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯌꯦ इफ्तिकार बा तुम्हें कौर होइनु इफ्तिकार मोई असामीज इमान नाजानु हिंदी में बोलिए आप इफ्तिकार एक लाइक कर दो ꯂꯩꯗ ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯑꯦ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯌꯦ ꯁ꯭ꯌꯥꯝ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯏꯁꯤꯅ इफ्तिकार आप कहाँ से हो इफ्तिकार मैं असम से हूँ कृष्ण मोमितासु तौरे हाय चे मोमी नंगोंदसु कृष्ण सब तौरे हाय दुगा इफ्तिकारना लाइक डन बा थैंक यू इफ्तिकार आप चैनल चलाती हो चैनल चलाती हो तो आप एक कमेंट छोड़ दो हाँ एक वीडियो देख के मैं भी आपको रिटर्न दूंगी आपने खाना खाया अभी तो खाया ही होगा तो श्यामना मोरेदा है मोरे चलुई है कृष्णा ममा इयर्स कया सुरगे हाय ꯑꯩꯒꯤ ꯏꯌꯔꯁꯦ ꯍꯥꯏꯗꯦꯟ ꯇꯧꯔꯦ क्रिस ꯑꯩꯒꯤ ꯏꯌꯔꯁꯦ 30 ओइदोरे अदुगा इफ्तिकारना तुम असम से हो तो असमीज नहीं जानता नहीं जाना थोड़ा थोड़ा समझती हूँ डिस्ट्रिक्ट अलग है ना इफ्तिकार मैं कसार से हूँ आप कौन सा डिस्ट्रिक्ट से हो कृष्णा ꯑꯣ ꯑꯗꯨꯗꯤ ꯆꯤꯆꯦꯅꯤꯅꯦ ꯍꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯌꯨꯇꯨꯕꯇ ꯏꯆꯥꯁꯨ ꯐꯪꯉꯦ ꯏꯌꯥꯁꯨ ꯐꯪꯉꯦ ꯏꯄꯥꯁꯨ ꯐꯪꯉꯦ
ꯑꯗꯣ ꯑꯇꯩ ꯑꯇꯩꯁꯨ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯨꯒ ꯆꯦ ꯒꯨꯗ ꯅꯥꯏꯠ 30 ꯁꯨꯗꯣꯔꯦ ꯍꯥꯏꯌꯦ 30 ꯁꯨꯗ꯭ꯔꯣꯕ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯑꯩ ꯏꯌꯥꯔ 16ꯅꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ ꯁ꯭ꯌꯥꯝꯒꯤꯁꯨ ꯈꯪꯗꯣꯛꯑꯁꯤꯔꯣ ꯀ꯭ꯔꯤꯁ ꯏꯕꯥꯅꯤꯒꯤ ꯇꯥꯊꯣꯛꯑꯕꯅꯤꯅ ꯁ꯭ꯌꯥꯝ ꯇꯨꯝꯅꯤꯡꯉꯗꯤ ꯄꯣꯊꯥꯔꯣꯅꯦ ꯀꯩꯁꯨꯝ ꯅꯠꯇꯦ ꯍꯣꯏ ꯁ꯭ꯌꯥꯝ ꯃꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯆꯦ ꯀꯁꯥꯔꯗꯩꯔꯣ ꯍꯥꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯆꯤꯆꯦ ꯀꯁꯥꯔꯗꯩꯅꯦ ইফতিকাৰ অসম আমাৰ ৰূপহী গুণৰো নাই শেষ ভাৰতৰে পূर्व दिशत सूर्य उठा देश इसका मतलब क्या है इफ्तिकार आसाम আমাৰ ৰূপহী গুণৰো নাই শেষ ভাৰতৰে পূৰ্ব দিশত সূৰ্য উঠা দেশ ꯑꯁꯥꯃꯤꯁ ꯃꯔꯣꯟꯅꯦ ꯃꯥ ꯂꯣꯜꯂꯤꯁꯦ ꯑꯃ ꯑꯁꯥꯃꯤꯁꯅꯦ ꯃꯊꯛꯇ ꯑꯃ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯤꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗ꯭ꯔꯦ मैं असम का नौगांव डिस्ट्रिक्ट से हूँ इफ्तिकार आपका नाम क्या है मैं नौगांव में रह चुकी हूँ मैं नौगांव में 2.5 साल रहा था ꯀ꯭ꯔꯤꯁꯅ ꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯀ꯭ꯔꯤꯁ ꯑꯩꯗꯤ ꯀꯁꯥꯔꯗꯩꯅꯤ ꯍꯥꯏꯗꯨꯒ ꯁꯥꯎꯔꯛꯀꯗꯣꯏ ꯃꯥꯜꯂꯨꯔꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯒ ꯏꯆꯦ ꯍꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯪꯅꯕꯁꯦ मेरा नाम इफ्तिकार अहमद ओके आपने जो ऊपर लिखा है ना वो क्या लिखा है एक बार मीनिंग समझा दो मुझे पढ़ना तो आता है हल्का फुल्का समझ में आता है ऐसे डिफिकल्ट वाला समझ में नहीं आती ꯈꯪꯉꯦ ꯅꯪ ꯀꯛꯆꯤꯡꯗꯩꯅꯦꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯁ꯭ꯌꯥꯝꯅ ꯆꯦ ꯇꯨꯝꯃꯨꯔꯒꯦꯀꯣ ꯍꯥꯏ ꯇꯨꯝꯃꯨꯔꯣ ꯁ꯭ꯌꯥꯝ ꯆꯤꯆꯦꯒꯤꯁꯦ ꯉꯁꯥꯏ ꯃꯣꯏꯅ ꯍꯥꯏꯅꯕ ꯋꯥꯔꯤꯗꯨꯒ ꯑꯗꯨꯝ ꯊꯥꯏꯅꯦ ꯁꯨꯃꯥꯏꯅ ꯅꯍꯥꯟꯉꯩ ꯊꯦꯡꯉꯒ ꯑꯃꯨꯛ ꯊꯥꯗꯦꯕꯀꯣ ꯃꯣꯏꯅ ꯉꯁꯥꯏ ꯆꯤꯆꯦꯅ ꯋꯥꯔꯤ ꯂꯤꯕꯗꯣ ꯂꯥꯏꯚ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯔꯒ ꯃꯤ ꯂꯥꯛꯑꯦꯗꯣ ꯍꯦꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯤ ꯅꯠꯇꯦꯕ ꯁꯞ ꯍꯦꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯗꯣ ꯑꯗꯨꯝ ꯉꯁꯤꯁꯦ ꯌꯦꯡꯒꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯏꯅꯤ ꯅꯍꯥꯟꯉꯩ ꯑꯃꯨꯛ ꯊꯥꯗꯦ ꯀ꯭ꯔꯤꯁꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯈꯪꯉꯦ ꯅꯪ ꯀꯛꯆꯤꯡꯗꯩꯅꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯣꯒꯥꯎ ꯀꯥꯇꯤ ꯃꯥꯔꯤ ꯃꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯊꯦꯡꯛ ꯌꯨ ꯍꯥꯏ ꯑꯣꯀꯦ ꯁ꯭ꯌꯥꯝ ꯇꯨꯝꯃꯨꯔꯣ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤꯗ ꯀꯩꯅꯣ ꯍꯧꯖꯤꯛ 45 ꯃꯤꯅꯤꯠ ꯑꯗꯨꯃꯥꯏꯅ ꯂꯣꯏꯔꯦ 50 ꯃꯤꯅꯤꯠꯃꯨꯛ ꯑꯣꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯀ꯭ꯔꯤꯁꯅ ꯍꯌꯦꯡ ꯌꯥꯏꯗꯣ ꯌꯧꯗꯣꯔꯦꯅꯦ ꯍꯌꯦꯡ ꯀꯥꯏꯗꯣ ꯌꯧꯗꯣꯔꯦ ꯍꯣꯏ ꯀ꯭ꯔꯤꯁ ꯌꯧꯗꯣꯔꯦ ꯀ꯭ꯔꯤꯁꯅ ꯖꯔꯃꯗ 12 ꯇꯥꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯦꯜꯕꯤ ꯊꯥꯔꯒ ꯂꯥꯏꯅ ꯕꯥꯔꯣꯁꯦ ꯌꯧꯔꯦ
ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯅꯍꯥꯟꯈꯩ ꯑꯦꯜꯕꯤ ꯊꯥꯗꯦ ꯍꯥꯏꯔꯣ ꯁꯨꯁꯥꯏ ꯊꯥꯗꯦ ꯆꯦ ꯑꯩ ꯆꯦ ꯑꯩ ꯅꯍꯥꯟꯒꯩ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯃꯁꯥ ꯉꯝꯗ ꯈꯣꯠꯇꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩ ꯍꯣꯁꯄꯤꯇꯥꯜꯒ ꯐꯥꯔꯃꯥꯁꯤꯒꯒꯤ ꯆꯛꯀꯔ ꯀꯥꯇꯤꯔꯒ ꯑꯗꯣ ꯉꯁꯤꯁꯦ ꯆꯦ ꯑꯦꯜꯕꯤ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯔꯒ ꯁꯞ ꯍꯦꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯤ ꯑꯩ ꯅꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯀꯧꯕ ꯊꯥꯗꯦꯗ इफ्तिकार अब हो क्या मोमिता वाई ने आपको सब किया है अब एक बार चेक करो इफ्तिकार सब डन श्यामना चे मोमिता आई पोथारुरगेको हाय अदुगा क्रिसना चे पुंग क्यादा थादोइनो हयेंग हाये ꯀ꯭ꯔꯤꯁ ꯆꯤꯆꯦ ꯍꯥꯏꯕ ꯉꯝꯗꯦꯀꯣ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯊꯥꯕ ꯉꯝꯗ꯭ꯔꯗꯤ ꯑꯗꯣ ꯁꯪꯉꯀꯥꯟꯗ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯄꯨꯡ 8:30 ꯑꯗꯨꯋꯥꯏꯗ ꯉꯝꯃꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯅꯪ ꯀꯣꯂꯦꯖꯀ ꯆꯠꯄ꯭ꯔꯣ ꯁ꯭ꯀꯨꯜꯒ ꯆꯠꯄ꯭ꯔꯣ ꯑꯗꯨꯝ ꯆꯠꯂꯁꯨ ꯅꯪ ꯑꯆꯤꯟꯕ ꯃꯊꯧꯗꯣ ꯑꯗꯨꯝ ꯇꯧꯗ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯁ꯭ꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯁꯠ ꯁꯠ ꯍꯥꯏꯍꯧꯔꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯗꯣꯔꯦ ꯆꯦ ꯃꯣꯃꯤ ꯆꯦ ꯃꯣꯃꯤ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯃꯤ ꯅꯣꯔꯃꯦꯜ ꯀ꯭ꯔꯤꯁ ꯁ꯭ꯀꯨꯜ ꯆꯠꯂꯤ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯣꯕꯥꯏꯜꯗ ꯌꯥꯝꯅ ꯃꯃꯥꯏ ꯑꯣꯟꯁꯜꯂꯨꯒꯤꯅꯣ अच्छा इफ्तिकार पहले मैं ये बताती हूँ कि जो मोमिता वाई बोल के इधर ऊपर है ना इसने आपको सब किया है मोमिता दीदी ने आपको सब किया है आप कमेंट चेक करो आप कल रिटर्न देना मत भूलना ओके और आप मुझको भी आप सपोर्ट करके जाइएगा चैनल पे कमेंट छोड़ो वीडियो देख के मैं रिटर्न करूँगी कल और अभी मैं पढ़ रही हूँ इफ्तिकार का टेक्स्ट ऊपर जो लिखा हूँ उसका मतलब असम इतना सुंदर है भारत देश का पूरब साइड से हाँ हमारा असम सबसे सुंदर है वो तो है हम सब मिलके भी रहते हैं वो सबसे ज़्यादा सुंदर है और कृष्ण नेट ꯀꯥꯞꯁꯤꯜꯂꯨꯔꯒ ꯂꯣꯏꯗ꯭ꯔꯦ ꯄꯥꯝꯃꯨꯕꯒꯤ ꯍꯥꯏ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅꯦ ꯀ꯭ꯔꯤꯁ ꯑꯗꯨꯝ ꯂꯩꯇ꯭ꯔꯣ ꯅꯪ ꯍꯌꯦꯡ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯔꯝꯒꯅꯤꯌꯦ ꯀꯩꯁꯨ ꯃꯥꯡꯉꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕꯅꯤ ꯍꯧꯖꯤꯛꯇꯤ इफ्तिकारना थैंक यू मोमिता बा हाय कृष्ण चे ꯑꯩ ꯃꯤꯡꯁꯦ ꯇꯥꯕꯒ ꯀꯩ ꯋꯥꯈꯜ ꯈꯟꯒꯦ ꯍꯥꯏ ꯈꯟꯗꯦ ꯀꯩꯁꯨꯝ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯧꯅꯔꯦ ꯑꯉꯥꯡꯁꯤꯡꯗ ꯅꯪ ꯃꯃꯤꯡ ꯑꯁꯦꯡꯕꯁꯨ ꯀ꯭ꯔꯤꯁ ꯀꯧꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯃꯤꯡ ꯂꯩꯕ꯭ꯔꯣ ꯀꯧꯏ ꯍꯥꯏꯕꯀꯣ ꯐꯖꯩꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯧꯅꯔꯦ ꯀ꯭ꯔꯤꯁ ꯍꯥꯏꯅ ꯀ꯭ꯔꯤꯁꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯃꯌꯥꯝ ꯀꯧꯅꯔꯦ ꯀ꯭ꯔꯤꯁꯇꯤ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯏꯕ 8 ꯀꯥꯏꯔꯣ 9 ꯀꯥꯏꯔꯣ ꯑꯩꯈꯣꯏ ꯈꯨꯟꯒꯤꯗꯨꯔꯥ ꯍꯥꯏ ꯀ꯭ꯔꯤꯁꯅ 8 ꯀꯥꯔꯤꯅꯤ ꯆꯦ ꯍꯥꯏ
ꯑꯣ ꯍꯣꯏ ꯍꯣꯏ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯑꯗꯨꯝ ꯁꯪꯕꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯦꯜꯕꯤꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯌꯥꯎꯔꯁꯨ ꯂꯥꯏꯔꯤꯛꯇꯗꯤ ꯍꯧꯖꯤꯛ ꯀꯟꯅ ꯄꯥꯎ ꯌꯥꯝꯃꯛꯇ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯁꯦ ꯀꯣꯂꯦꯖ ꯀꯥꯒꯗꯕ ꯀ꯭ꯔꯤꯁꯅ ꯉꯁꯤ ꯁꯨꯝ ꯐꯣꯟ ꯌꯦꯡꯉꯦ ꯑꯗꯨꯗ ꯑꯦꯜꯕꯤ ꯊꯦꯡꯅꯕ ꯍꯥꯏ ꯍꯣꯏ ꯀ꯭ꯔꯤꯁ ꯁꯪꯉꯗꯤ ꯑꯗꯨꯝ ꯂꯥꯛꯑꯣ ꯆꯤꯆꯦ ꯍꯣꯏꯒꯤ ꯀꯩꯅꯣꯗꯁꯨ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯍꯌꯦꯡ ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯅꯣꯏꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝꯗꯒꯤ ꯆꯤꯆꯦꯒꯤ ꯀꯩꯅꯣ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯧ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯆꯥꯎꯍꯜꯂꯧ ꯁꯞꯄꯣꯔꯠ ꯇꯧꯍꯜꯂꯧ ꯈꯪꯕ꯭ꯔꯥ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯂꯩꯔꯕꯣ ꯍꯥꯏꯌꯦ ꯂꯩ ꯀ꯭ꯔꯤꯁ ꯆꯤꯆꯦꯒꯤ ꯑꯉꯥꯡ ꯂꯩꯔꯦ ꯆꯤꯆꯦꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯣ ꯑꯉꯥꯡ ꯌꯥꯎꯕꯅꯦ ꯑꯗꯨꯒ इफ्तिकारꯅ सुष्मिता बा सावधान थैंक यू इफ्तिकार मैं भी आपको रिटर्न दूंगी इफ्तिकार क्या खाया आपने डिनर का अभी तो फिर से गुड मॉर्निंग होने वाला है ꯀ꯭ꯔꯤꯁꯅ ꯇꯧꯍꯟꯒꯦ ꯆꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯇꯧꯍꯜꯂꯧꯀꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯗ ꯍꯣꯏ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯌꯦ ꯆꯤꯆꯦꯒꯤꯗꯤ 11:59 ꯂꯩꯌꯦ ꯑꯗꯣ ꯆꯤꯆꯦꯒꯤꯁꯨ ꯑꯍꯥꯟꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯊꯥꯏꯁꯦ ꯊꯥꯗꯦ ꯅꯍꯥꯟꯉꯩꯒꯤ ꯆꯦ ꯃꯣꯃꯤ ꯇꯨꯝꯃꯕꯣ ꯆꯦ ꯃꯣꯃꯤꯇꯥꯗꯣ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦ ꯆꯦ ꯑꯩ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯣꯏꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯌꯦꯡ ꯁꯞ ꯇꯧꯍꯜꯂꯧꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯀꯣꯄꯤꯗ ꯅꯣꯠꯕꯨꯛꯇꯨꯒ ꯃꯃꯤꯡ ꯆꯤꯆꯦꯒꯤ ꯃꯃꯤꯡꯗꯣ ꯍꯥꯏꯔꯒ ꯏꯔꯒ ꯊꯥꯈꯣ मुझे 24 आवर बाद बैग दे ठीक है इफ्तिकार मैं 24 आवर के बाद आपको बैग दूंगी पर आपने कमेंट छोड़ा क्या एक वीडियो देख के थोड़ा कमेंट छोड़ दो कृष्णा होय चे है थैंक यू क्रिस चे खंगनब ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯡ 12 ꯇꯥꯔꯤꯅꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 ꯁꯖꯤꯕꯨ ꯂꯣꯏꯗꯣꯔꯦ 13 ꯍꯌꯦꯡ 13 ꯉꯁꯤ 13 ꯍꯌꯦꯡ 13 ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯩꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯆꯥꯕ ꯌꯥꯔꯅꯤ
ꯀ꯭ꯔꯤꯁ ꯆꯤꯆꯦ ꯅꯝꯕꯔꯗꯤ ꯄꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯜꯕꯤꯅꯤꯅꯅꯦꯀꯣ ꯅꯨꯡꯉꯥꯏꯇꯗꯅ अदुगा इफ्तिकार तुम्हारा लैंग्वेज का नाम क्या है? आप आसाम पे रह के मालूम नहीं है क्या? मणिपुरी लैंग्वेज है मणिपुरी। इफ्तिकार ये मणिपुरी लैंग्वेज है। होय होय क्रिस तुमो आई चीजें सु कक्थलगे को इफ गुड नाइट इफ्तिकार मैं अभी काटने जा रही हूँ अदुगा तुमो तुमो क्रिस चीजें सु कथत्रोबनी अदुगा चिमोमिता लेरसु गुड नाइट जी में वीडियो कमेंट छोड़ा है ओके ओके इफ्तिकार थैंक यू सो मच अब आया एलबी में थोड़ा टाइम बात किया थैंक यू सो मच थैंक यू क्रिस ꯆꯤꯆꯦꯒꯤ ꯑꯦꯜꯕꯤ ꯊꯥꯕ ꯃꯇꯝꯗ ꯍꯦꯛ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯍꯌꯦꯡ ꯁꯝ ꯃꯌꯥꯝ ꯈꯣꯝꯕꯤꯔꯛꯑꯣ ꯒꯨꯗ ꯅꯥꯏꯠ ꯍꯧꯖꯤꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯠꯇ꯭ꯔꯥ ꯊꯦꯡꯉꯕꯅꯤꯅ ꯆꯤꯆꯦ कहे खमरा ओके एप्टिकार मैं भी काट रही हूँ ओके बाय मैं आपको रिटर्न दूंगी हाँ चिंता मत करो गुड नाइट बाय बाय